Houkiba tang taramathoi gi nungthilda khulai paibasingna gobajang khulda nomai kapsilaktuna howlal singsit kawbami ema hatkibagi thongodu kuki Baptist Convention amasung kuki Human Rights Council na Akanba Maongda Yaningdaba Phongdorakli thongdok adugi matangda lup ani asina thadorkiba tongan tongan baserol gi matungina khulai paibasingna gobajang khulda nomai kapsinduna attack satharkiba matamaduda howlal singsit amasung makiloina be nemnai kim singsit law surga leibane thongdok aduda howlal singsit nomai maruna panmadagi laikidabane hairi howlal singsit asi KVC search gobajang search secretary oiduna lining asida kathoklaba mi emane mangna laikidaba haibasi punumaki mangjabane nakalamoromda howlal singsit nongmaina kaptuna hatkiba adu NSN IM amasung JRF nani haina kuki Human Rights Council na maral sirakli howlal singsit yauna kuki zoge mioi tara mari hatpada senaba NSN IM amasung JRF ge kada sing faduna wayal sathagadabane kuki zona khundaba mafamda sathariba economic blockade atubada handuna blockade asibu sathariba organization singi mathakta Akanba action lokhatkadabane haina kuki Human Rights Council gi maikaidagi Phongdorakli